ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯗꯦ 2 ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯥꯇꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35 ꯃꯨꯛ ꯈꯣꯡꯅ ꯆꯠꯂꯒ ꯂꯩ ꯍꯥꯏ ꯆꯤꯡꯂꯣꯟ 5-6 ꯃꯨꯛ ꯂꯥꯜꯂꯒ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯒꯗꯧꯔꯦ ꯉꯁꯤꯁꯦ ꯉꯟꯇꯥ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯦꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30 ꯇꯥꯔꯦ 3:30ꯗ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯔꯅꯤ ꯍꯧꯖꯔꯦ जगह से मांग है जगह से जी वो मैम इधर ना कोई टीम आपको था जी काबले होते हैं मांगे तो कार मैम कोई सिद्धि कुम थरक पने लुगा कदम चतन सोंद्रा के सोमदा सिगलम सिद्धि दे अमु अखोय प्लेन नैना लेरने दना सिला अमु सिला चतला से अखोय कई कई मु थेने आइदों येगासे सिनेमैटिक सोकल लोय हार्ट गेम मुझे अफे कनोगी दी काखलाम तुम जैसे लंबी चावल ले रहे हैं जब कोई कौन तो कला है जगी कनो संग चंग दे क्या मुचंग दे क्या सांस चंगी है ये लाइमतोन अमु कागा दुसे अराउंड 8 किलोमीटर्स मुक तंगाय रे ठीक है अस कमाई दोगे वाई नखाई चंद्री किलोमीटर 9 तंगाय रे अस यामद्रे यामद्रे ये सिगी योपसे मैं खोंग हामनिंग तो याव अदिको अस आई हाइदे दम पाथर पे माय खुमजलम फाक्तुम फाइदरम नै मैं मखो जिक सिगी लंबी से साइ चंग पुदोस सिगी
ꯂꯝꯕꯤꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥꯎꯒꯠꯂ ꯂꯥꯛꯄꯅꯦ ꯐꯥꯎꯒꯠꯂꯒ ꯃꯦꯟ ꯔꯣꯗ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯪꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣꯒꯤ ꯂꯥꯏꯃꯇꯣꯟ ꯄꯣꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯔꯒ ꯆꯪꯒꯅꯤ ꯑꯗꯨꯒ ꯁꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯌꯥꯕ ꯄꯔꯃꯤꯁꯟ ꯄꯤꯔꯦ ꯑꯗꯨꯒ ꯁꯤ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯒꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯇꯣꯟ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯀꯥꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏꯃꯇꯣꯟ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯖꯔꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯗꯒꯤ ꯍꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯜꯂꯒ ꯆꯤꯡꯂꯣꯟ ꯑꯃꯅꯤ ꯂꯥꯜꯂꯒ ꯑꯩꯈꯣꯏ ꯍꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯈꯥꯗꯒꯤ ꯂꯥꯛꯆꯕꯗ ꯁꯣꯝ ꯅꯥꯀꯟ ꯆꯤꯡꯂꯣꯟ ꯑꯃꯗꯤ ꯂꯥꯟꯕ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯄꯨꯡ 8:30 ꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯧꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯅꯤ ꯃꯊꯪ ꯀꯥꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯑꯃꯨꯛ ꯃꯌꯥꯝ ꯁꯤꯅ ꯂꯣꯛꯇꯥꯛꯅꯦ ꯂꯩꯁꯦ ꯂꯤꯟ ꯑꯗꯒꯤ ꯀꯩ ꯃꯆꯥ ꯃꯆꯥ ꯚꯤꯎ ꯄꯥꯔꯠ ꯑꯃ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏꯔ मैम जंगल में लांग सेकेंड जंगल हाईतारे अनीरक सूबने चलो चलो ये चलो Mày sẽ đánh cọp bên này ủ cái tôi em mang sẽ lên lùa đi sao mẹ thế này ôi rồi khi mà phun chơi tìm pha cũng bắt tạc tao nó mới đâu có căn phun chân mà này prevention lâu với mình ai mà nên thằng cái gì vậy chú cha cái này đi em mà coi cái nó yêu đây मुझे अपने जंगल हम ला लगा लाए जब कोई भी आप को तरह हम को था जेना को से ले làm rồi nó cũng ngay đây mình sẽ mong tăng càng ngay đây ôi chúng ta đi ok ai đến đây mình chơi mình ăn tăng ngay không ngâm đi là nó cắt lại làm một tuần này chứ ở đâu thì sẽ sẽ mà tại tôi không nào cái gì quá đâu bà quên lối lùi đấy tao chẳng cần là phải đúng thật nào em Laimaton si Laimaton si tầm ní không cao tôi xem em đầu tôi đây
sina ko sidai kakak pada pung nipan ki pung nipan ni kakak ni pung kan ta pung kya tahu ja pung baro kami terang pung nipan ni kakak pun pung baro ni terang ada Laimaton yo le juga Lechin yang saden ke si ke jaga se si Lechin thai jaga se je loktak ne pura urani sida koi sina Laimaton gi view ne ba koi lai jaga se u je koi sigi lambi sida amuk tamna taga kum gi ne nei gi koi gi Fagishang gi tingwa tane skias ki mutang kan ni ai sida mai wa ko thina dri Aria Kemarin pulang pergi kemarin wang ke sini. Tinggal balik dia. ai phagi na che ma ha dai bu sida is mai wa sai pung ni pan de ka do ji pung baro min trang ai we si bu hong na ri bra ba koi di si ju khoi ma ya nu si e koi di pa le Đại Bình si Đại Bình thế mà Chắc làm mình sao đấy anh sao hậu. hao rồi hao bao tàu bay thì sẽ bị hao rồi sao hao rồi bức thần là mình khôi cái lạc mình là bạn thật đất cơ Laimaton terang ah sudah mah kaje mamin kaje ba Milo nah coba tangkap ini jarum Siu je semua wah di kain wang kali. oh maya kari masuk si wari Wah di mere para. wah dari cái nó Ai buai. Ai buai. Si tay jo. ai hao rồi mới làm lắm nghe ai hao lắp nam mà sida tao ma'am Ah di hindi teman deh. ma'am ki ngoài na ba tuga khoi jaga je explore tau woni ka point ma'am ngasi gi di khoi first block oina sin kai no sida Laimaton da am boina an tau jare to ma'am akhoi gi yeng bi ra di ma'am ngai bi ra di like share and subscribe tau pau bi mo ma'am aduga si je aiga ai do sinjara ke ꯑꯩꯈꯣꯏꯅ ꯆꯪꯖꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯃꯅꯤꯄꯨꯔ ꯊꯣꯛꯈꯤꯕ ꯖꯄꯥꯟ ꯂꯥꯟꯃꯤꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯊꯝꯐꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯪꯀꯔꯗꯣ ꯈꯤꯇꯪ ꯌꯦꯡꯁꯜꯂꯨꯁꯦ iwa bangkar kai namoi bangkar sira oh cepet pe si bangkar ne bangkar je macam-macam lagi bangkar orang mana ma'am sige si bangkar orang mana ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯋꯥꯕꯅꯤ ꯑꯩꯈꯣꯏ ꯑꯥꯗ ꯈꯔꯗꯤ ꯉꯝꯃꯤ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯂꯣꯏꯁꯜꯂꯒꯦ ꯚꯤꯗꯤꯑꯣ ꯃꯤ ꯀꯩꯅꯣ ꯁꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯃꯨꯔꯥꯏ ꯊꯥꯏꯅꯒꯤ ꯖꯄꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯃꯣꯏ ꯖꯄꯥꯟꯒꯤ ꯀꯩꯅꯣꯅ ꯅꯔꯀꯨꯇꯤꯌꯝꯅ ꯃꯥꯅ ꯃꯇꯝ ꯂꯦꯟꯕꯒꯤ ꯐꯛꯑꯝꯕꯅꯦ ꯃꯁꯦ ꯒ꯭ꯔꯥꯎꯟꯁꯤꯒ ꯑꯗꯨꯒ ꯃꯇꯝꯗ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯐꯝ ꯇꯝꯐꯝꯁꯨ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯖꯄꯥꯟꯒꯤ ꯁꯃꯨꯔꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯤꯗ ꯐꯖꯅ ꯇꯥꯏꯁꯨ ꯎꯕ꯭ꯔꯥ ꯁꯤꯁꯦ ꯁꯤ ꯄꯣꯠꯁꯤꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯆꯨ ꯀꯣꯛꯊꯔꯦꯅ ꯃꯆꯨ ꯀꯣꯛꯊꯔꯦ ꯍꯥꯟꯅ leibasina ꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯁꯤꯗ ꯅꯣꯡꯃꯩ ꯃꯣꯏ ꯇꯝꯐꯝꯅꯦ sidasу moina haamagi mami di tai Japan keno invented kaina ko adu pajana di udra sida leire to mayam su umuktang si trekking lakpiyu Naorem kilometer kaya wali ba 2 kilometer dari pamung mulai yung di pamung mulai คงทางกายเลยมีบุญชี Medin mâm này à bà?
ꯀꯩꯅꯣꯒꯤ ꯂꯥꯏꯃꯇꯣꯟꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯖꯪꯒꯜꯗꯣ ꯐꯥꯎꯗꯕꯤꯗ ꯂꯥꯏ ꯃꯌꯥꯏꯐꯥꯎ ꯌꯧꯗ꯭ꯔꯤ ꯖꯪꯒꯜꯁꯦ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯐꯥꯎꯔ ꯆꯠꯄꯗꯣ ꯌꯥꯝꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯣꯔꯣꯛꯇ ꯂꯥꯛꯄꯅꯦ ꯁꯣꯔꯣꯛꯇ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯞ ꯂꯩꯔꯝꯃꯦ ꯁꯣꯔꯣꯛꯁꯤꯅ ꯍꯥꯏꯗꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯅꯝꯕꯣꯜ ꯐꯥꯎꯒꯤ ꯗꯤꯁꯇꯦꯟꯁ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯈꯣꯡꯅ ꯂꯥꯛꯏꯁꯦ ꯁꯤ ꯌꯧꯅꯕꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯀꯩꯅꯣꯐꯥꯎ ꯀ꯭ꯋꯥꯀꯩꯊꯦꯜꯃꯨꯛꯇꯪ ꯌꯧꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯤ ꯂꯥꯛꯏꯁꯦ ꯑꯩ ꯋꯥꯐꯥꯎ ꯉꯥꯡꯅꯤꯡꯗꯦ 하여가 성욕이 어디야? ꯑꯩ ꯑꯁꯥꯏꯗ ꯂꯩꯕꯒ ꯃꯥꯜꯂꯤ ꯅꯃꯥ ꯃꯊꯨꯅꯤꯗ ꯆꯥꯗꯔꯦ ꯉꯁꯥꯏ ꯄꯨꯡ 9ꯗꯒꯤ ꯆꯠꯄꯗ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯦ ꯄꯨꯡ 4 ꯄꯨꯡ 9ꯗꯒꯤ 4 ꯐꯥꯎ ꯆꯠꯂꯦ ꯋꯥꯖꯤꯔꯦ ꯀꯦꯝ ꯄꯨꯗꯕꯤꯗ ꯆꯠꯂꯦ ꯀꯦꯝ ꯆꯠꯇꯦ ꯌꯣ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯔꯦ ꯉꯁꯥꯏ ꯄꯨꯡ 8 ꯃꯈꯥꯏ ꯑꯗꯥꯏꯗ 9 ꯁ꯭ꯋꯥꯏ ꯆꯠꯄꯅꯤ 콩이 안 잘려. ꯀꯦꯝꯇꯁꯨ ꯆꯥꯕ ꯅꯠꯇꯦ 하이톱살 하이톱살. ꯑꯩꯈꯣꯏ ꯆꯥꯏ ꯍꯩꯇꯨꯞ ꯆꯥꯔꯦ ꯆꯥꯔꯦ 여기 왜? ꯆꯥꯔꯦ ꯑꯗꯒꯤ ꯌꯥꯏꯄꯟ ꯊꯨꯝ ꯑꯃ ꯆꯥꯔꯦ 넌 가야 돼.